Game of Thrones gi ahanba episode hayeng sungsoi shoidana upload tawzaragani adubu ngasi 7 January 2022 da release tawgadaba RRR movie gi trailer thengnajai mamangdasu movie asimaki trailer explain tawzakrabani adubu ngasi release tawba trailer asi explain hek tawba matamda film asigi oirakadaba story asi chawrakna khangba ngamgani mamangdasu haijakrabani film asi India gi legendary revolutionaries ani gi mathakta base oiba film ni haibadi film asi real life story gi mathakta base oigani adubu director na khara makaisu fictional oigani haikrabani hariba legendary revolutionary asi kana no haiba mamangi upload tawzakiba video adu da yaurabani confusion leirabadi video adu bu yengbiyu ai description link da pijaramge trailer rasigi haurakpada governor Scott na Adilabata lakpa matamda mafam adudagi nupi macha amabu puduna laki angang adu Gon tribe ki angang amani haina Governor Scott ta nupa amana hairami matam aduda Governor Scott ki manakta leiba miyoy amana adu kaidawre haibano makoi gi mathakta machi panbra haina yamna usittana hanglami matam aduda nupa aduna makoi gi oiba protector haibadi Gon tribe pu ngakpi senbiba miyoy ama lei hairami masigi matungda Rama haibadi Komaram Vimgi yamna intensive oiba look amaka loinana entry tawba ekhoina uba fangi kai amagi mamangda mahagna kai amagumna khongba yengbada yamna phasai haibadi nupa asina hariba asi atei kanagi matangda nate Komaram Vimgi matangdani maramdi mahag asi Gon tribe amani next scene da kanagumba amana kai amabu fage hairabadi afaba sadanba ama darkar oi hairami matam aduda atopa kanagumba nupa amana miyoy amadi lei hairami matang aduda Ramchan Aluri Sita Rama Raju police ki dress setuna protest tawba miya mamangda yamna sauba maithong amaga loinana entry tawba ekhoina uba fanglami matang asida viewer mayamna British ki makhada thabak tawba miyoy amana matau karamna freedom fighter ama oirakpano haiba trailer asigi loirakpada explain tawzaramge masigi matungda aikoina yamna fazaba action scene mayam amasu uba fangli Komaram Vim amadi Aluri Sita Rama Raju bridge mathakta chenba train pokhaibagi scene su yengba mitpeli trailer asigi makha tarakpada Komaram Vim amadi Aluri Sita Rama Raju yam luna tinaba marup amagumna loinaba aikoina ure makhoi ani punna isai dance amadi koiba chatpa scene mayam ama yauri Alia Vadasi Ramcharan gi opposite oirakpa yai loinana foreigner nupi amasu kanagumba mana nuksijaba nupa amabu yengduna leiba ure masi Ramcharan natraga Rama Rao oiba yai mayam comment section da haibiramu aina khwaidagi fazaba amadi asengba manba sin hairagadi British officer amana Gon tribe ki nupi amabu makokta chaina kanba asigi visual asi yamna realistic male masigi matungda aikoina Governor Scott ki entry su uba fangli nongmai ama pairaga kanagumba amada aim tawduna lei Scott ki saktam langliba asi mayamna thoidog hendongna Thor movie da uramlagani film asida yamna sathiba amadi menungsi leiba British officer amagi role mahagna lawgadawri trailer asigi matung inna Aluri Sita Rama Rajuna Komaram Vimbu arrest tawbagi scene yaure scene asida Komaram Vimna yamna ngakna Aluri Sita Rama Rajuda yengba aikoina ure haibadi tawdok asi thoktingai mamangda makhoi ani marup ama oiduna lerami haina takpani Ajay Devgana khungangi praja singbu kanagi damak nongmai kapnaba amadi Alia Vatu British officer amana kauduna fuba emotional oiba scene kaya ama yauri even Aluri Sita Rama Raju amadi Komaram Vim makoi anigi marakta yamna kanna khuthoknabagi haibadi fight tawbagi scene asisu yauri Ramcharana ai hojik thawai tharabasu pamudre haina kanagumba ahal amada haiba ekhoina tari amadi yamna pendaba boxing practices tawduna leibasu ui masina takbadi Ramcharan asi British ki police officer ama oiba toklage amadi freedom fighter ama oirage haina khalakpani aroiba trailer gi scene da Ramcharan ten paiduna entry tawrakpa amadi British landmi amabu tena kaptuna hatpa asina takpadi housing mahak mapung fana British sarkar gi mayokta leiri takpani amadi
Rama Vinga loinaduna British landmisinga thengnaba aikoina mayek sengna ure haibadi hauzik history da leiramba Aluri Sita Rama Raju amadi Ram Vimgi asengba saktam aikoina uba fangle aina mathakta panjakiba Aluri Sita Rama Raju asi police officer ama oiraga matau karamna freedom fighter oiribano hairagadi director na film asi fictional story ni haiba wahi ama seasonary haurakpa matamda Aluri Sita Rama Raju asi police officer ama oirabasu loisilakpa trailer da Sita Rama Raju asi sanyasi gi dress ama setuna makuta ten paiduna entry tawrakpa look asi asengba Aluri Sita Rama Raju history da leiramba story aduga chap manai revolutionary da base tawba film oiba maramna mayamna story asi imagine tawbada loina thokani haibadi British Sakarna lairaba praja Indian singda ot naiba asida pendabadagi British ki mayokta leptuna British ka lanthengnarapa amadi thaudok asida aikoina friendship love emotion action amadi drama mayam ama uba fangadi adubo film asigi thoidok hendokpa magun hairagadi film asigi director asi Bahubali direct tawkiba SS Rajamouli na oiri maram aduna film asida yawgadoriba action mayam asidi aikoina khanba ngambagi wangmada leiragani mayam 7 January 2022 da film asi release tawba ngaiminarasi